Maheiroi kayana masagi oijaba thadokna Mareibakkidamak hotnariba asi tasengna chaothokpa poi adubu lan loikraba matungda esa-esagi tungi future na karino haiba khanthaba su changi haina Social Welfare Department ki Director Ngangom Uttam na phongdorakli apunba iraipak Maheiroi sinpang loop aims na safunglakiba tarar geni thoi suba mapok kumon ki thoram ngasi Zen Manipur Dance Academy da pangthokkiba ga loinana thoram aduda wa ngangladuna Director Ngangom Uttam na makha taraduna Manipur ki hauzik oriba tangdu laita da phibam asida Maheiroi kayana larik tambadagi mama leibak kanba amadi awaba taraba kayagi mateng tawbana hena lumna lawduna miyamgi thabak kaya tawri Maheiroi ama oina miyamgi amadi leibak ki mateng pangliba asida leibak nungsibagi ihul fauri amadi chaothok-chaningaini adubu miyamgi thabak thorom kaya tawrabasu Maheiroi ama oina tungi oiba lambi su semnaba hotnaba tangai fade haiki Hꯧzik akhoi Imphal na ha mayam matam manga emotion na magi Mareibak nungsiba Manipur nungsibaduna mang tharga nasai Maheiroi sangdagi lapthoga tongan ba activity mayam relief camp da laiba singi mateng pangna bahonarpa kudin ngakpa singi mateng pangna bahonarpa masi mayam lakpa sida koina masi su tawdaba yadaba thogang ama oiragasu maduna pura mapung oigidadi yadaba sadra moina Maheiroi moina sati moina aigi tungi sudum khallaga masida balancing tawba machang oiba lansi temporary ni matam kharagini lansi di loigini lan loigra matungda aigi future na karino haibasi masu ekoi long term goal simasu kawbiganu haibasi chalsing chasing haina hajani aduda AIMS ki president oinam nikarsan na haikibada AIMS safunglakpadagi ngasi fawba lamdam asigi oiba issue kayada saruk yaduna lakli miyoibagi punsi kannanaba hotnabada maru oina changliba EP bagi kanabasu miyamda khanghanaba hotnaba tongan mafam kayada thorom pangthoknaba sem sari masigi mathakta nupi angang singa Mari lainaba tahai uhaidaba thaudok kaya thokliba asigi matangdasu mafam kayada chatuna awareness pibagi thabak chathaduna lamdam asigi oiba thabak thorom kaya lepa leitana paikhat khigani haiki taramadada Manipur University ki Department of Law ki Head of Department Dr. Yumnam Premananda AIMS ki President Oinam Nikarsan AIMS ki Advisor Puyam Joy Ikal ki Secretary General Wahengbam Luang Leimasu Saruk Yaki AIMS na haugi ba chahidagi changjilakba adugumlaba tungom chat khunaigidamak Maheiroi aikhoigi thodang haiba asugumlaba khongjang asi hene na kanjinduna hena achoba khongjang ama oiduna tongan ba Maheiroi sang amadi tongan mphong kaya da chatuna amadi Maheiroi kaya amadi iramdam asigi oza sing akhang ahi kaya punna hairiba campaign ase hena paktok sakthokna aikhoina khunai asigidamak Maheiroi ama oina aikoi iramdam asigidamak aikoi tungom chat gidamakta anoba puari ama semlam nabugidamakta aikoina henba thodang kaya thawai kaya pangtholagani tabada hangwoi bopokpa adugumlaba iramdam asigi chanuna kayana moral discipline walakpa lamchat sadat sadaron kairakpa asuguma mangtharaklaba kaitharaklaba tongi mama oigedri bisingjita lamchatta sajatta mangthariba asuguma si kharada oirsu kanba ngamnanabak makoibu wakan tahananabak amari tungda lakadriba ichanisi singda makoigidam khallakanda koina iramdam asid leiba legal expert kaya ga khangai kaya tanadna tongan ba mafam kaya da chatuna amadi tongan ba school college singda koina legal awareness campaign amasu satharagani